Nasinumidaw waram phongkiba tongan Manipuri sipungsingdagi maruoibi ipausing miyamna thamjagi ahanbada Kangla Paudagi lokusaraga Minister Khemsan G20 Summit ki mangoinana moirangda semga sagalibising yengsinkre G20 Summit na Manipuri sitmilonda anauba mayola mapurakani haibigi thajabalai Khemsan Lakliba February 3 leba sida pangthokadoriba G20 Summit ka mari lainana moirangda semga sagaliba tungan mapamsing ngasi RDN PR Minister Y Khemsan lusingduna yengsin khongse satkre khongse da siga mari lainana Rural Developments and Panchayati Raj Minister Y Khemsan hai tungan lebak singdagi lakadoriba delegate sing adugi mamangda Manipur si lunan lamdam amani haiba ngamnanaba ngasigi yengsin khongse sisatpani Malemgi tungan balebak kaya na sarugya pangtokadoriba G20 Summit asina Manipur gi setmi londa anobo mayola mapurakani haibigi thajabalai Manipur lengak khaktana Manipur luna na thamangamloi lengak na hotnariba sigi mathakta miyamna su isai gi yom ingkhol lunan bugum lambi thong amadi tourist spot sing luna na thamnaba honabi waiki Magna makata na haikibida Impal tidim lambigi nagyet miyamna amor akai fata hodi hundokpigano masina maring marang ba makum uhale lambi sigi paringda leiriba Gram Panchayat Gram Sabha amadi Municipal Council gi miyutsina lambi si singdokpi waiki ngasigi yengsin khongsa adu moirang khunawda leiba ethnic park ti horaga INA headquarter INA Smarties Complex Museum Sendrada leiba Loktak Water Way Sendrada Singorathel Garden singwasing yengsinki ngasigi yengsin khongsa adu Water Resource Minister Awangmu Niumai Moirang Kendra gi MLA TS Shanti Thanga Kendra gi MLA T Robindro Kumbi Kendra gi MLA S Premchandra LDA gi Chairman M Ashni Kumar Madi BJP gi maru oiba thaumi kya su saru yakhi haidi atopa paw amadana isagi khudongchaba khara gi hekta gari singda press thajinbagi thawong thadokpiu amju All Manipur Working Journalists Unions Amzuna Aran Mamongda Press Haibu Hoyesi Masa gi vehicle singa tharaga natragana naptuna satliba lanai khangbu amadi miyoi sing mathakta matik chaba thabuk lokharpinaba government ki mari lainaba authority singna taksilagani haina Amzu gi publicity secretary Priyo Asomna thadorakpa sirol amana khangalakli sirol asina makha taribadi constitutional leba sigi mipum khudimak freedom and expressions of speech ki hak piri masida press ki su yauri haina lonai lakli bu wafamdi miyam maraktagi yamna lanba wakhalun namadi mi yengda press tharaga koisa satli basini atamnana natragana ta sengna khangdana sataba oiragasu thawong si makhatana tawbigano amzugi member oidragasu ta sengna journalist ama hoina mathau pangthokliba miyoisingda press tharaga satpada union na kari so hainga leti adubu mari suklai leinadaba isagi khudong saba kharagi hekta thajinma natragana napsinbagi thawong thadokpiu mathakta thamlibo wafam singa siga mari leinana government authority singna thabak lokholakpada tholakpa apapata punama union amadi masiga satminariba kangbu singna puba ngamloi haina su phongdorakli atopa pawamadana haingang singda semgaliba polo stage laikai gi miyam singna ngak senba mathoktai ibuhol Lupa crore kuntrag taruk sang na hangang sing semgaliba sagol kangjai sanabagi mitama simaruina laikai miyamna ngak sen mamathok tai haina tourism minister W Ibohol singan phongdokre world tourist spot ama oiriba hangang sing amadi masi akoiba mafam sing luna na thamna honariba hangang awang development committee ahan foundation de thoramda wapam asimang na phongdokibani hangang sing na pangtokibo thauramadu lamnamadugi pradhan ke zenta S Tondang amadi committee ki president W Lokendro Saryaki wangang kibising phongdo kibida Manipur sakhona bohona bada isai sagi thaudang yamna maruoi kathokpaga loinana unity laina thabuk tawrabadi chakhot lamjena mangjil thaba ngamgana ki director Ibohol na makhatana phongdo kibida G20 ki program ama February thada hangang singi budo Marsing Polo Complex ta pangthokani miyamna CM na pamli manglan na si mang phawmina ba hodamina saikina su pausna palakli atopa pawamana lamlonggaida tarakhiba wifi khuzokrana foreign country diki lakpa kuki kharagi thawinsinda lamlonggai yumthong sinda demand torakhiba haksina lawi mission hawkhiba sei kharakaki mamangda mantri pukri lamlengai mitei khunja singdigi lamasimaktada leiba lawpari ani hum leiraga tarakhiba Wifi khuzokrana Wifi Bank Welfare Committee Kawulup ama semlaga mapaleba amadigi lakpa kuki kharagi thawinsin man mamongda yumdang bana kaina badawna lamlonggai gi yumthong khudingda makhoida tax pigadabani
इंखोल पता पीगदबनी हाइबनचिंबा हाइरकपा असि येलहौमी कंजनबगी पानमद हिंगजरीबा इंडिजिनस डेवलपमेंट मिशन ना यामना लुमना मदे हक्सिन लवी हाइन मिशन असिगी जनरल सेक्रेटरी थाउदे गेरी सिंहा थादोरकपा सिरोलमन हाइदि सिरोल सिन मखा तारिबदि मसिमक येलहौमी अखोइदा लांदारकपनि हाइन लवी येलहौइंगैदगी लमलोंगै हाइना खंगनरकलबा रिब मतमदगी लमलोंगै रेवेन्यू विलेज नंबर 7 हाइना रेवेन्यू डिपार्टमेंट सखंगदुना लाक्लबा खुलसिदा बाइफै बेंग हाइना मिंथोनुना पुवारिबु सेमदोनबा होनरकपा असि अखोइ मियाम पुंबदा सिंगनबनि हाइना लौदबा ngamloi मसिगी मतंग ngasiगी lengana mapung phana mara leiraba makhuyeni bu phaduna ain ge ba thabuk lokholakbabu indigenous development mission lenga subu thakapa amadi nungaiba phongdok sari eduga thawdo sigi mastermind oriba foreigner adubusu phabiduna ain ge ba serak pibiu haina so haijari matang asida thamjaning bu wafamdi awaromdagi tatana lisangsina sangsilakliba mitopsingna hanadagi hauna iramdam asida leiminaraglaba kanglu kharadasu कक्षा भी साधुना कंगलु मसेल गी मरक्ता नुए हंदना बहोनरकपा लम खोपसिनना बहोनरकपा जको थौरांगी लंबीदा अकायबा पिरकपा हक्सिना नुआइतबा फोंदोरक्ति असिगुम्बा फॉरेनर सिंगी लुजदबा लिसत सिनंग सिदी लमलोंगैदा थौदो असि थोक्लदे लोइनना असिगुम्बा थौदो कया अमाबु मणिपुरगी मफम कया मियामना खंगनामदि खंगदना थोकपसि मिशन असिना कोइना सत्तुना येंगसिनबदा उरक्लि मसि येलहौमी अखोइगी लाइबक यामना थीबोइरे असिगुम्बा लाइबक थीबा थौदोस हेना सोक्सिलक्तुना अचौब इरांग अमा ओइरक्त्रिङै असिदा येलहौमी अखोइ पुनमक पुनसिन्दुना असिगुम्बा फॉरेनर सिंगी लंदारकपसिदगी ngakthoksanaba hotnahogdabani amadi lenganasa asigumba foreigner singbo aron balalong asidagi येलहौमी अखोइ bu kanbinaba hotnabigdabani haidi aduga lamlongaida baiphai beng haina mingtholibasi yaroi anobo mingasi handoktuna lamlongai haiba mingasida adumak sijanagdabani khulgi yumthong khutimaktagi tax piu inkol pata pikhalakadabani haibatu miyam khangna baiphai beng welfare committee na lalemadi amohana tawjararoi haijagadabani swaidi makasa tharak poina to papomane STDCM gi khongjang sagatuna khurai nandaibamda protest tokre Scheduled Tribe Demand Committee Manipur Mitai Maitai bu ST list sananaba recommendation thagadabani haina sangsilakiba khongjangi makha tarak poina ngasisu STDCM gi lusing makhada khurainandam puthiba laikonda leiba social welfare club amadi maira pai bisna pun khusamnadana wokat mifam pangthokre mifam madur state lengang atubuda allow missing kanjanabagi ngakropina ba ST list salananabagi recommendation atubu matamda thagadabani haiki मानव पॉक्सी हेडलाइंस उनंगसी पुंगी बसी फोंदगी मरुइबा पाव मोइन लखसरगा ओडिशा की हक्सेल मिनिस्टर पुलिस ना कापसिन मद सोक्तन हॉस्पिटल लेकन क्रेडी ओडिशा की हक्सेल की थबक पुबो मिनिस्टर नबकिशोर दास ngasi जरसुगुर डिस्ट्रिक्ट की ब्रजराजनगर मना की गंदी सोक्ते Assistant Sub Inspector amana Nongmeina Kapkhre ma ngasi numaizu numit thauram ama yauna pasatpagi lambi da mangona Nongmei kapsilakpani ma ki mathabak ta Nongmei maruna panduna sokhi police officer aduna Nongmei round ani kapkhibatu da phibam luna soklaba minister laikanana ba hospital pokhi ngihak leiraga Bhubaneswar da year tawkhi hainasu awubusing haidi ASI Gopal Das na minister da Nongmei kapsin ki aduda sokpadagi hospital pukre na police na permission hai minister da numai kapsin bagi motive karigino haiba khangdri mafom dugi video sing uthorak para minister gi e na luplaba masadu kar ma da puburi minister nabada public grievance office hangdok bagi athoiba mithonglen oigedabani mak thunglabaga miyam na mak pu okna ba ngai ribani tanjadu numai kapigi makol takhi miyam ko sen chen na bu khi haiba mi na hobu sing hai Haksel Minister Nabadasta numai kapsin ba thawdoktu Chief Minister Nabin akna kandem tokre ikai khumnariba Minister Nabadasta numai kapsin duna suwan ba thawdok se lebak thibani mangwana khut thabasi ayakna kana nuaita ba phawi maki haksang thuna fogalangna ba khurumjari haina CM office ki worol amada haidi CM na crime branch ta prom tawna ba yathang piki aduga senior official sing thawdok thokpham na sangsin duna yathang piki DGP police bansal na hai ASI du detain tawre thawdo du kupna yengsili hai Minister Das Bhubaneswar da leiba Apollo Hospital purakle maki phibam luri haina su pau sina haidi makasa tharak poina pannam pausi digi la khosaraga topa maroibi I pausing memna thamjagi World Meeting Council gi sugunumi pham pangtokre mitai na thengnari bu kudong sadaba sing asi kokhansi hairabadi ST status am hanjin banatana atopa lambi lethi Rameshwar World Meeting Council gi marisuba preliminary session
Mari suba mitai singi sahigi mifam sugunu mifam ngasi Kaksing district ki sugunu da leiba balika lampak ta pangthokre tharamadura Kaksing kendra gi MLA mayang lamam Rameshona atuba mitung wall miti council gi chairman Haigruzap Nabashyam na tharamapu Manipur lenga ki hanagi minister Nimai Chan Luwang na akanaba mitung amadi Manipur Human Right Commission gi hanagi chairperson Khaide Mani lahulup amagi lusingbo oiramba RK Megena singba masaknaiba miyoi sing akanaba lengbirak pusing oina saryaki Not Kueba Zagoi Isagi Thorum Kiana Loinana Reawakenings Our Spirits of Awareness in Thought and Action Haiba Team the Pangtoki Thoramadda MLA Rameshona Fundokipada Manipur Kundari Mi Singi Sada Maudra Riba Mitei Frubna Manipur Apun Belangi Sada 8.5 Kaktama Kundabiari Lemo Ribasada Maudra Romasidana Tribal Sing Kundabiari Machine Maram Oiraga Tolak Liba Kudong Sada Bakia Sikokansi Harabadi Mitaibu Schedule Tribe Status the Amuhana Hanjin Banatana Atopolam Bileti Kumza English Samapan Kuntraga Matuida Schedule Tribe when the Leramba Mitai Si Kumza English Samapan Yankagi Matuida Kangaudana Schedule Tribe Status the Gilatoki Masigi Tausila Sikanana to one kipano Amasum come down to Tokibano Haiba Mayamasi Kamina Basangi Mitaibu ST status the Gilatokiba Duna Mara Moiraga Nashidi Equigation Milo Lengaki Tabaka Wuda Lengak Lona Mitai Singers minority Wirakli Masipuna Tingamina Shiravadi Equi Marshal Amanamagi Ashoiba Menkat Pamadi Ashoiba Naduna Samdok Minaba Puna Hotna Minarak Pamatamadda Zakot Manipur Ama Purak Ngamgadori Bani Hanesu Pauks the Makatana Fundurakli Atopa Pamadanamo Sashinaba Aadhaar Card Pai Duna Leramba Rohingya Ama Mori the Gift Sashinaba India ki Aadhaar Card Pai Duna Leramba Rohingya Ama Ngarang Mori the Gift Credit Pausna Ngarang Ayuk Pung Taramaturum Tarakpada Mangasuba AR ki Kambu Mana Indo-Myanmar border ki pillar number 77 ki manak duty tawduna leiringai de Myanmar rom di ki miwe ma tholakhi hairiba miwe du Mangasuba AR ki personal singna wong pang sathabada Rohingya refugee na haiba khanglakpadagi phagatkhibani haidi pharaba miwe du digi India ki Sashinaba Aadhaar Card amadi tuan tuan ma lebak kya ki currency singchu phagatpangam khiyadi pharaba miwe du ki maming Faisal Khan Apokpa Abdul Haq More Ward number 3 dagini haidi loinana pharaba miwe du More ki police station makhata pathabak lokotnaba ngarang numidang athengbada khusinakre haidi Makasa tharak poina to papawmana Pangal Singh ST list salalu haiduna MLA Meka Sandrada memorandum pisinkhre Pangal Singh ST list salalu haiba demand ga mari leinana ngasi maiti Pangal Schedule Tribe Demand Committee na Wangkim ASI ki MLA su oidiba Manipur Pradesh Congress Committee ki President K Meka Sandrada memorandum pisinkhre saliba tha sigi sasat kunngani thura Demand Committee na sinduna Khetri gauda leiba Aba ground pangtokiba miyam gi oiba convention amana laukibu warep ki matungina committee asina miyam gi mihutsinda memorandum pisinbagi jangsingadaba khongjangi sargom oina ngasi MLA ke Mega Sandrada maitai Pangal Singh Schedule Tribe list salanana ba recommendation tawbinaba lengal ka takna biu haiba of pangaloinana February session ani dagi hawgodoriba Manipur Legislative Assembly da puthoktu na khana biu haiduna memorandum pisinkhibani haina demand committee gi paw man haidi Makasa tharak poina to papawmna commando team amadagi drug fakhiba Kaksing police pu mitai lipuna khudol tamduna ikai khumna khre more dagi drug pu duna thulakpa commando team amabu phaba ngamkhiba Kaksing district police ki team bu mitai lipuna asama khudol pi duna ikai khumna bot khre thauramadu mitai lipun gi thabudel M pramona lusingu team amana Kaksing dalaibi ASP Kaksing gi office ta laktuna pangthokibani Thauramadu drug phaba yaukhiba Kaksing district police ki ASP Sri Bet Additional ASP Operation Binoy Songtham, Additional SP CPCR A Romendro, Commando OCS Birla, Sobedar KSH Prakash, SI Moti Amadi, ASI Rocky Bu, Lengyan Yanuna Puni Torki, Thauramadu Mari Lenina Mitai Lipungi Tabodel M Pramona Kaksing District Police na Handak Toki with Tabashina Langana Sankshili war on drug Asoba Masa Kaidana Tabak Tawi Haibadu Hena Mayak Singale Loinana Asugumba Tamoi Sing Miyangi Kalaga Tabak Tauriba policing a Simakata and Hena Tabak Toroknava Miyamna Mokoi Puning Togapa Matautai Mara Mashidagi Lubas in a Sima Pamashida Laktuna Mato Masakamba Police Dimasibu Ikaikum Nabu Paniaki Atopa Paomana Babesor MTU gi BC oina lehenbiu committee Manipur High Court ngarang nauna BC khanabi order tholakpa amadi mamang MTU gi BC lawno bathuki we advertisement asi shoi haiduna Manipur High Court na tarakhiba rai do hausu paliba lenga amadi MTU gi
M2 ꯒꯤꯗꯃꯛꯇꯗꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯇꯦꯛꯅꯤꯀꯦꯜ ꯌꯨꯅꯤꯚꯔꯁꯤꯇꯤ ꯁ꯭ꯇꯨꯗꯦꯟꯠꯁ ꯑꯦꯗ ꯍꯣꯛ ꯀꯃꯤꯇꯤꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯍꯧꯖꯤꯛ BC ꯑꯣꯏꯅ ꯊꯧꯄꯨꯔꯤꯕ ꯗꯣꯛꯇꯔ ꯕꯥꯕꯦꯁꯣꯔ ꯇꯣꯡꯕ꯭ꯔꯝꯕꯨ UGC ꯑꯃꯗꯤ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠ ꯑꯅꯤꯅ ꯅꯤꯌꯝ ꯆꯨꯝꯅ ꯈꯟꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯑꯃꯗꯤ ꯃꯥꯛ ꯏꯪ 2019ꯒꯤ ꯅꯕꯦꯝꯕꯔ 10ꯗ M2Uꯒꯤ BC ꯑꯣꯏꯅ ꯖꯣꯏꯟ ꯇꯧꯔꯛꯈꯤꯕꯅꯤ ꯃꯥꯛꯅ ꯂꯥꯛꯄꯗꯒꯤ ꯉꯁꯤꯗꯤ ꯃꯃꯥꯡ ꯊꯛꯇ ꯇꯧꯕꯤꯔꯝꯗꯕ ꯋꯥꯠꯇꯨꯅ ꯂꯩꯔꯤꯕ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯃꯍꯩꯔꯣꯏꯁꯤꯡ ꯑꯣꯖꯥꯁꯤꯡ ꯑꯃꯗꯤ ꯁ꯭ꯇꯥꯐ ꯄꯨꯝꯅꯃꯛꯀꯤ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯑꯃ ꯇꯧꯕꯤꯔꯤ BC ꯗꯣꯛꯇꯔ ꯕꯥꯕꯦꯁꯣꯔ ꯇꯣꯡꯕ꯭ꯔꯝꯅ ꯂꯥꯛꯄꯗꯒꯤ ꯇꯧꯔꯛꯂꯤꯕ ꯁꯤꯡꯊꯥꯕ ꯌꯥꯕ ꯊꯕꯛ ꯈꯔ ꯄꯜꯂꯕꯗ ꯃꯅꯤꯄꯨꯔ ꯁ꯭ꯇꯥꯔꯠꯑꯞ ꯏꯟꯀꯨꯕꯦꯁꯟ ꯁꯦꯟꯇꯔ ꯇꯦꯛꯅꯤꯀꯦꯜꯁ ꯇ꯭ꯔꯦꯟds hand holds prototype for 16 startup M2U sponsor research and industrial consultancy center bamboo technology center intellectual property rights centers at M2U for loge copyrights patents and design singni asiguma thabak thoram kya ama M2U gi damak tawbibata natana makha tana su M2U gi yefanabagi thabak thoram kya pekhat piri maramsina M2U gi mairui singi khanbiduna Babeshorbu adumak M2U gi BC oina lehaningbi apamadu phongdoksari amadi M2U gi mahiruisingna anauba afaba M2U gi damak Babeshor lakpada university sigi mahirui punamangna manglamba asakya mangphaunadana kairagadra haibigi akibusu high court ki order sina mahiruisingna pokhale maramasina committee gi mekedi gi CM amadi consuls education minister nasu Manipur high court appeal tawinaba puning sing sinjari haina seolasina su makhatana phongdorakli Lusilakpo ina tendakpo paung kutang amyamna thamjagi climate change reporting gi matang workshop pangtokre climate change reporting gi matang the directorates of environments and climate change na sindra nomiyeba workshop pangtokre porampata lebe directorate asigi loisang na pangtokpa workshop adura sarugya kiba assam gi freelance journalist movina anchor malem yoina inga sada sauna ohongba lakliba singa sibu miyamna mamutana khangana na bohonabada I pawgi lamda mathau toriba pawmi singi thaudang saweki Mangna makataraduna state lengana akoibigi phibam amadi ayinga sada lakliba ahongbasing kannanabigi pandamda CM liba policy regulation amadi plan sing pawgi khuthangna miyamdi yohali Lusilakpo oina kangleipa ke maira news tige to papaw mana police na fogat kiba RTI activist Joy Kumar ngasi court puthokre thasi kunngmari thobal khetri maning lekai de BJP Manipur Pradesh ki RTI CL gi convener oiba Lesram Rameshwar Nongmeina kapna hatkiba thaudok mari lendana Thobal police na lokhalak case amaga mari lendana ngarang numidang police na masagi mayumdagi fogatkiba RTI activist oibadana tana okil su oiriba wangkhai hizam lekaidigi wayengmam Joy Kumar sai yangkhai gini thoi apokwa lekhidraba Birmu ngasi court puthokre wayengmam Joy Kumar ngasi nungthil deputy magistrate Thobal gi court puthoklaba matungda mathang February tang ani pawa police custody remand lokthakre haidi Wai Joy Kumar bu kota putoki baga loinana police ki mekedi gi numit mapani police custody de remand pi bina vaijaki adubu ko na numit mangani police custody remand pi ki bina hari adu hausikoi na dimyam pau simatang aselu sinjarage masu myam pun anoba update ngaminasi haina sinel sigi mekedi gi myangi famna thamjari